ꯑꯩꯈꯣꯏ ꯏꯔꯤꯆꯥ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯕꯤꯔꯕ ꯋꯥꯐꯝꯅꯤ ꯀꯁꯥꯔꯒꯤ ꯈꯣꯏꯔꯦꯟ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯂꯩꯕ ꯂꯦꯡꯒꯣꯟꯗꯕꯤ ꯄꯥꯠ ꯂꯦꯡꯒꯣꯟꯗꯕꯤ ꯄꯥꯠ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯃꯇꯝꯗ ꯁꯣꯝꯗ ꯑꯋꯥ ꯂꯥꯟꯃꯤꯅ ꯃꯅꯤꯄꯨꯔ ꯂꯧꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔ ꯃꯇꯨꯡꯗ ꯀꯁꯥꯔꯣꯝꯗ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯈꯤꯕ ꯒꯝꯚꯤꯔ ꯁꯤꯡ ꯅꯔꯁꯤꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯅꯤꯄꯨꯔ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛ ꯑꯗꯨꯗ ꯅꯔꯁꯤꯡꯍ ꯃꯍꯥꯔꯥꯖꯅ ꯃꯌꯥꯝꯕ ꯏꯕꯨꯡꯉꯣ ꯒꯝꯚꯤꯔ ꯁꯤꯡ ꯃꯍꯥꯔꯥꯖ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯃꯇꯝꯗꯨꯗ ꯄꯥꯠ ꯑꯁꯤ ꯂꯦꯡ ꯑꯣꯟꯗꯅ ꯁꯤꯠꯄ ꯉꯝꯃꯒꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯪꯖꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯂꯦꯡ ꯑꯣꯟꯗꯅ ꯁꯤꯠꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯉꯁꯤꯁꯨ ꯂꯦꯡꯒꯣꯟꯗꯕꯤ ꯄꯥꯠꯁꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯁꯥꯔꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯄꯥꯠꯁꯤ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯕꯗꯒꯤ ꯀꯁꯥꯔꯣꯝꯗ Lengondabi Part Protection and Preservation Committee semdana Manipur semdana punna thabak changchimminaba hawrkhibani kumsisu admaina sakene haiba pawsi taaba yam nungai Manipur da leiriba Manipur phurupsa punamakna Lengondabi Part ase masi akhoi Manipur gi itihas ki sirwa tangka amada khwaidagi maru oiba adumba ningsingninga oiba mafam amani haibase admaina irisa singda thamnangi Cachar-Assam riba Langban kiba amadi mamang chak kiba maitai group mayamna masida thawai yawn honabiba asigda mugdasu yam nungai ba pokse mayam punamak ya ka woibiyo ngasi Langban gi thasu numit ko ya feraba aikoi Langban gi heikat tamba aroiba numit asida Cachar da leiba kogi tamamada awalan gi matamda koi inithau Gambhir Singh anina lengondana sitki haibegi demakta Lengondabi pat haina khangreba mafum asida koi chana kunungi mut oina inithau muhut chinjaraga mayam punamaki muhut chinjaraga ai ngasi Langban heisoi tamba lakjabani thoram asida koi Cachar apokpa maitai marup ki thomi sing Awapalli sing lukki thomi sing Lakipur Thangta Academy nachingba atopa tongan mafam singdagi lakpa sinau mayam amaga loinana masigi Langban heisoi tambagi thorum ase pangthokjabani Langban gi thasu numit hariba numit ase khoi leiriba ipai pu singdugi thawai singdugi sapong batha haigasu khangnaba asida mapung oina Manipur lamdamdagi ekhoi Lengondabi Part Protection Development Committee amadi Cachar lamdam leiba ipai sagi thau puriba tongan tongan lupsing apokpa marup Lakipur Thangta Academy ado loina Awapalli khubam ningsing lup punna punduna 1819 amadi 1825 ki magi lanphamda awalan phamda sokna khiba lan aduda thawai kat khiba athoba ipai pusing amadi yan maru oina Gambhir Singh Maharaj amadi Narsingh Maharaj aikhoi gi leipak adugi ning tamba amuk hanjinba ngamgani amasung ngamoi haibagi khudam changjum yengiba lai oiba part asida aikhoi Cachar amasung Manipur da leiriba ipai sa alaman singi oiba achetpa thong ama semindaduna punna hojik leiriba fiam asida hena mangjin thana
leibak ngakminnaduna amaga amaga mateng pangdana satminnabagi tanja adu tasanbu oina Langban gi chara tamba si sinja langjabani hojik leiba pasigi mawong matau asi aikhoigi Cheitharol gi oiba pukai on lejamiba puari ga sagonrakwa mafam asi ngasimak asang yafam tariba tongan ba furup sing hundaduna haiba pat asi fishery farm romda mai lesanduna aikhoigi puari ga sagona si Assam government amadi Manipur government na miyeng changbiduna hena phaba protection tawbiduna aikhoigi paipu singi kubamtang sembiragadi aikhoigi tung hawalakliba aikhoigi naharol sing amadi ipaicha alaman singi oiba Manipur masung Assam anigi hena leinariba achetumari asi puari gi lipun asina punba oiba nganguni haibagi miyeng somda changsinjaraga Assam masung Manipur anigi lup sing punjalaga haiba kanu Langban heisoi tambagi thabu asi sathaminagani ayak thokchom premjit Awapalli khubam ningsing lukki general secretary ni akhoi ngasi leiba mpham asi meitei gi sijajabna maru oiba adumlaba ningthau gamisinga amadi narsinga gi matamda lengondan si le haiduna khangnariba adumlaba lengondabi pat haiba mpham asidani pat asi asuki mating maru oije haibada karigumba ningthau gamisinga amadi narsinga makhoini na mpham sida laaga wasaktuna lengondana karigumba silamdaba taragadi mpham sida karigumba lamda taragadi ngasi sahi tet khuntaktuna lemriba Manipur ngasi awasingi makutta adumak leiyani haibasi hai ngasi gi leiba akhoi pat asina akhoi da takpani aduna akhoi kasar macha moina kasar gi maike de akhoi na akhoi Manipur lengak to khoina wafam khara thamjage saite khunda kum matamda jamna maruiba lengonda pat asi akhoi masi gi mami si mang ba hore aduna hairiba lengonda pat asida akhoi Manipur sarkar amadi Manipur da leiba parja mayamna akhoi da mateng ha pangbiduna hairiba mafam asi semga chagat piduna asi akhoi maite akhoi thanaba yadraba adumlaba mafam oiriba lengondabi padasi sengat pinaba sagat pinaba haiduna akhoi kasar maite jasigi maiketegi nolung singje tagatse Lengondabi pat ki koina mangda ubiriba haiba khubam masi yamna agasagi akhoi urol singi thawai singi mari leinaba mafam amani haidna khangai singna takpi madudi matamdugi awalan famda mapung oina thaudang yabiriba ningthau gami sing amadi ningthau nursing haiba lengondabi pat ki area asidagi pharakpa nga aduna haiba nubi mathak asida thamba matamda mokoina chaningba magi masak ado onba ngami haibagi wari singbul amadi aikoina sinbung wa oina taba fangjari